Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okchari ngasi amu lobirasi Aronba Khonjel taruk suba tangkak Lili Ningthemgi mataw aduda ingak ngaklami ani ado ngaihak michani tanja aduda James su changlei Ningthem se sikra chasilo Lili James lakpaduda ikaibai kariwai chasili Lili gi mataw aduda James su nokfet tawi aduga hairei Lili nasado karisu tawdraba natro Lili su tablapna khumlei hoi da James kaisu tawdre Ningthemna purokliba hairasing ase phajana chasilo nasa sonthadanaba ai doctor da muta chalukige Nancy gi fibamdo amukta hangukige hoi da James ado Ningthem nang sida dum leiramuko Lili se mathanda thadokpa nungaite hoi bye James Doctor unaba Lili gi kadagi thokirami doctor gi kadani Doctor amukta changjarake yani changbiro Doctor anabagi fibam asibu karisu nuksa thiningai di leitreda haujikti isu kapkhrabanina yam nungaijare doctor adudi ai amuk chalukige hoi hoi James na doctor gi room dagi hek tholakbaga ibe cha leptuna leirami doctor na kari kari hairage ima kaisu tawroina haye phare adudi nangsu yumda chatkro James na ima kaigino anabase thadoklamnaga kamaina chatuino James ki wahai duda ibe cha su saugalei aikhoise mi oina udrabro ima adugi wanati ima wayam na ngangningdeko nang angang macha natrabani ima magidi aikhoi natana kana leiribage adubu haiba aikhoi leheurage nang yumda potharu ro haiba ima yanida ai adum leirage ima hoi yumda potharu ro amuk haibadane inasiko wa chaga chaga ngangnaganu ima yam taningde sanariba wari ado lembana loina tarami James na amu ima kaino ima na khalisibo chalo cho yumdane phajana leiramu ima ga wari sasi James karisu hairamdabida hiptuna leiriba Nancy gi manakta laklami Nancy nang kaishu tawroi nungaina potharamuko ai yumda chalukige horen nangi lei fajaba mayam ma puraga lakeko nang karisu nungaitaba khanganu nangi damakta ai leiri asi hairaga James mamittagi mapi tarakhiba khangaudi Nancy gi makokta nungshina nanbiramlaga James Lili gi manakta amuk laklami Lili nangbu nasado kaisu tawdrabo kaisu tawdre da James adudi chalasira Ningthem Lili na amu da James ai ichi gi manakta amukta changlamkige hoi hoi asumna Lili machi gi manakta laklami iche nang kaisu tawriye karigino aini ichebu asuk nungshiriba aigi ichedo ichegumna taronggadra kuire mabu udaba nongmatasu khongul lirude manasu aigi khongul lirakte iche nang naba faroko nanaw mu chalokige asumna Lili James amadi Ningthem chatkre lemba Nancy gi kada changlaklami aduga Nancy bu nungsine yengjai lemba machinda tapna soli Nancy aibu kari hayo haibano aigi maramdagi nang awabada tareko ai nafamda yamna lankre amukta hogalo aigi iralse ngakpiramu tanja aduda ibe chasu changlei lembana leirambadu ubada ngai ibungona kana ima haigadra ine haigadra ai Nancy na thabak tawriba hotel dugi mapuni o ibungo lakpase yamna phare adudi
ngayaktang Nancy gi manakta leibiramko. Aikoi se thabak ama chatkadaba leiba. Yaragadi aikoi lakdri phawba ngayak leibiramo. Hoi ima. Lembasu ibe chagi wahai aduda bhab tare. Ibe chana amu. Adudi bungo aikoi amuk chalukige ko. Asumna ibe cha amadi Rajen chatkre. Lemba Nancy gi manakta famduna Nancy bu yengduna lei. Pungna sumsum haukibana Nancy gi ne haibada kanasu lakidre. Lemba khanbada awaba moire. Somdana James Nancy gi ne haiduna machu machu gi lei semli. James lei aduda no fit tawna yengzai. Machindasu tapna soli. He, aigi Nancy gi kudolei. Noina aigi thamoigi wafamase. Nungsibi magi mapamda khara tambiuko. Noina aiga maga kaina hanbiganuko. Masana yadrabasu noina mabu thembiuko. Tanja aduda kola malai. James phone ado paikhali. Ima, nangbu kaidawrige chaka charabro? Chadri ma, ado aikoi Nancy do kamai tawrige? Kaisu thoidokpa tawde, nang kaisu waruranu. Aikoi magi manakta leiri. Ima, mabu cheksina senabiyuko. Hoi hoi, pungsu thengli, nangsu pothanaba tawro. Hoi ma, ai thamlage ko. Phone thambaga James su no fit tawna machinda muk soli. Aikoi ma se mamu nupi se nungdi nungsibajani. Somdana ibecha amadi Rajen mamanabigida chak chaduna leiri. Somdana lemba Nancy gi khanbada awaba moiri. Nancy bu yengduna adum lei. Tanjaduda lemba gi kolak lami. Yenglubada mama gi oirami. Hello, Ima. Nangbu thengdribro kaidawrige halaknaba tawrodana. Ima, ai hospital da leiri. Haima, nangdi aduda kaidawriba? Imanaba ama gari accident tawduna pukhale. Magi manakta leiri. Magi ne haibada kanasu leitre. Adunane ai ngasi yumda halaktaba yai. Haima, kayam soke mabo? Yam thina sokpadi nate. Adubu doctor da ngasi di adum leiro haibadagi leiraba. Chak isingdi kamdawba yaradro ima thila uro. Yarani ma. Aina hotel dagi lauraga chari. Hoi hoi, phajana layuko. Phatta phatragana ima da hairo. Ima lake. Hoi ima. Lembagi mama su phone thamkre. Lemba angakpana pik thankre. Asokpasina phiba masuk luna leiraga kanasu laktaba aduda. Lemba mapukning yamna nungshirami. Nancy gi maithong adu yengduna mana otkibasing adu ningsinglaga mamittagi mapi takiba khanghaude. Pungna sum thenglaklabada lembasu mamit ado uirum tawduna yamna wana khanglami. Lemba ngaihak tumthaboi kaiboi tawre. Khanghaudana Nancy gi makut adu khara lenglaki. Nancy gyan khara laklami. Adubu mamangda mamitta mama mapabu urami. Imagi bema, ima sidale yela o. Nanaw nupidi udena. Kadayda leikrage? Nancy kappi. Ima, nachabu thadokpiramgano. Ima baba yaudana ai hingba ngamloye. Yadi, nang imagi tung inge khanganu. Nangbu nungsijaba kayana nangbu ngaiduna leire. Chalo, nakok phawba chiktaba oyuko. Tampha amadi mani Nancy dagi sum lapthoki. Ima, baba, ngaikhuo. Ai sulake ima. Nancy mama mapabu tanarami. Adubu adum thiba phangkidre. Ima, baba. Mamangda laubadu taibangda faurei. Mana machinda ima baba haibadu uiduna leiruba lemba sutarei. Lemba fuk haugatuna Nancy gi manakta changlaklami. Nancy mamittagi mapi tarakiba khangaude. Nang kaisu tawri se ai doctor kaurukiye. Lemba doctor kauba chelaki. Doctor, Nancy do. Doctor aduna
Nancy kaidourage? Nancy do gyan lahore, amukta lakpiyo. Lemba Dr. Duga punna Nancy gi manakta laklami. Kadai, nasa kaisu tawdrabo? Nancy, lemba na magi manakta leramba yamna ngakna lemba da yenglami. Nancy na, Doctor, sor honba khara waye. Sidagidi wakal nungaitaba khanba yadeko, yamna pagaleda, kaisu tawraroi. Nancy, Doctor gi wahay aduda pakatpa khara farami. Doctor na amu makha tarei. Ay amuk laki, kaisu tawraroida, ay chalukiye ko. Lemba na. Hoi Doctor. Doctor thoki baga Nancy na amu. Sir, mafam sida. Lemba. Wayam na nganganu. Ay ko na haige. Ngayak potharo. Nang suyam na waram nani. Sir na, ay gidamakta sumay na laybirambase. Ay kari haigadabano khangdre. Kaisu haigano. Nang potharo. Nang nabayade ko. Nang nanarabadi ay gikado kanana singbini. Lembagi phagi aduda Nancy na kumay. Sir, ay nangamni kay adum honage. Hoiba, ado nangi nasado hana fanabo honagise. Aduga ay gikado adum mochasanu. Nang nahiyeng parakandane singduknaba. Nancy, lembagi wahay aduda nokfet tawi. Lembasu Nancy na nokpado uraga pukning harauze. Somda Rajen amadi ibecha thengna mayumda halaklami. James gari makhol ama tai haiduna chentorai. Lehaudi ahal oibanina ngantana tumkhre. Ima, baba. Ibecha James na haujik phawba tumlamdaba aduda yamna ngakna yengduna lei. Haima, nangdi haujik phawba tumdribro? Nancy di kanaga lehoriba? Yengoi, doctor nane kaisu tawroi. Magyan laktribanina noisu pangwada wanabani. Yumdang hayak potharuro haibadigi laklibani ne. James, matwai kaya nungairamdi. Ima, adudi ay magi manakta chatlukiye. Ima hoi pothabiramu. Haima, doctor na magi manakta kanasu changbiganu haibani ne. Aduna nangna chalabasu karisu kanaroi. Aduna hayeng ne ngantana ima hoiga pulap chatlasi. Masu nungaina pothazarasanu. James, mathwai di kaya nungairamdi. Adubu, mama na haibaduda thazarami. Aduna magi kada changduna leising adu yengduna amuk tumina famlami. Matangi yai faraba numitni. James, isay ngangangduna phazaraba leising aduda yengduna hospital da chatkadabagi loishili. Horel magi manakta changbada garigumba mana gyan laklabadi. Dress e khara phazaba masetkigeda. Asumna, James, dressing ado khanduna ama muksin tawduna leiri. Somdana, lembado numidang tumdabagi wamalladuna Nancy gi phamung manak aduda ngayak adum tumthokre. Nancy, makeup tholakpada lembana magi manakta leiramba aduda ingak-ngakna yengli. Sir. Lemba isi kay tumkibana Nancy na kauba taramdi. Kaya da nungaina tumdiba. Sir, aina sarda lahankiba kaya yaurabasu. Sir na nachalmakni kana amuktang ningakpiyo ko. Tanja aduda lemba makeup tholei. Kaya iba huzikida? Sir se, aigidamakta yamna wabire. Kaisu khalunuda. Nahan makai nang na aigidamakta tawbikriba mayamdadi nang kaurabo. Ado, farise, to, nangbu nasado kaisu tawdrabo. Ngarangdagidi yamna pagale hakchangse. Adudi nang ngayak leiramo. Ay hoteldagi chaba yaba kay kaino khara laurkige. Yarani de sir, ay. Hay, nasado amuk hena sokchangini. Wa yamna ngangano. Ngarangdagi karisu chadana kamaina lamoidino. Kuiroi, phatlake. Nancy nokfit tawraga mangak nomi. Lembasu hotel da chatkre. Nancy amuksu khalubada mittagi pi takiba khangaude. Machinda mama mapabu sonjai. Ima,
Baba, karino? Ifamda pibiriba awabasing asibo. Aigine haibada kanasu leite. Adubu lamlanba mahak asina aigidamakta asuk yamna wabiribasina karamba paukhongno ifamda chaliba. Nancy-na asumna kapningayda thongda mi ama changlei haiduna yangkhatlubada James oirami. James white machugi dress setuna masa yamna nana laklami. Makutta machugi lei fazaba mayam amasu pairami. James Nancy-na gyan taduna leiramba adu ubada yamna harauzaki. Nancy-gi manakta changlei. Aya, nang kaisu tawdrabo? Da James, kaisu tawdre. Hojikti ai laabanina nang faradawni se. Yengo, leisingse fazadra. Yam fazaye. Ngaiko, nang chaklamlamgani. Ai nangi chanaba khara laurukige. Da James, wa haiba nangdringai lembana chana thaknaba mayam ama puduna changlei. James lemba bu ubada ingak ngaklami. James na nang disida kaidoriba. Lembana mu nang laamiro. James phamo hotel dagi Nancy na chana bahaiduna ahaw athum khara leirubani. James wa machet ama phongangdana tumina famthai. Nancy na Sir sina pangwada wabire asuk yamba mayam asibu lemba. James su chak charamkiroi aikhoi ahum punna chaminarase. Lembagi wahaiduda James na khumai. Yarani aidi chaningdre. Lemba James na nungaitra haiba khangduna makha amuk tare. Khara chasi kaino ngarangdi noi mamana aibu Nancy sanglamlo hairaga chatkibadagi adum halaktre. Aisu waramale khanduna kaisu haidraba. James na kaino haisibo aikhoi ima hoi pung kya da chatkige. Nang ni hek chatkibaga ngahak lebaga adum chatkre. Nangonda kemta hairaktra. James lembagi wahaido tabada yamna saurami fuk haugatuna thoki. Magi matawaduda Nancy James bu khamnaba honei. Da James Sir amukta khambiyo amuk idom chahoiga khanaba tare. Lemba James bu tanaki adubu James di gari thauduna chatkre. Lemba Nancy gi manakta amuk changlei. Sir James to chatkibana hale. Adu Nancy James se nangi damakta yamna khanbiba male. Hoi sir, aibu machala magumna karida soikigadagi khanduna yamna wazabani. Yamna fai magumba mabunga mafangzabase. Ado kaisu khaluranu se. Sikra chasilo nasadu yararoi. Nancy wakal khara nungaite James na sauraga chatkibado. Somda James mai haukai sauradina mayumda laklami. Ima kaida leige? James na kauriba adu taraduna ibe chathorei. Hima kaidaurage nang na yungan tasida urau tharauriduna. James saman kibana manakta leiba lei gamla adu leimaida langkhai. He nang bu ngaurabane? Ai ngaure kaigino imana nachada oidaba suk yamna ngangbirisibo. Ibungo nangna haibado imadi bab taba ngamdre. Hayo sengna imaga babaga ngarang aina yumda hankraba matungda kadaida aduk thengla faba chaluge. O ichadi ayungan tana nafi yamna le khalisidi hospital da chatluriba oire. James yamna sauna amuk makha tare. Asing badayo karigino imaga babagana asuk yamna oidaba nganglisibo. Se ngarang do nang babaga iga chak chanaba ama chatluye aduna khara thengdokre haiduna yumda halakpani sibu kayam kairage. Aduga imana aingonda kaisu hairaktabida lamlanbaduda Nancy bu karigi sangalamiba. Hai ima wahige munna taw nupa ado atai kanasu nate Nancy na thabak tawriba hotel adugi mapuni aduda imana ngayak adum sinarambani. Adu baiba
imana aingoda haibiramlagadi aina laktuna sanglambasu yai. Hey, ima bune wa yamna ngangalakanuko. Nang maga kari mari thoknage napunsi ado khumit khudangdagi horakpisiga loisilage hairibro. Karino imana hainglibese. Nang tasingna khangdre imana hayu haibro ha. Aidi nahan makai mabung amagum machal amagum icham chamna loinaribra khallubani. Adubu ichadi pakhang pharamledana. Adugi orabadi imana yamna hakchina khallunu. Magidi maral karisu leite. Ibecha khon kalapna khumai. Kari magi maral leite habadi karamna haribano. Aidine nahana khanglabani si thokani habase. Noi pabungna khanglabani ne kaya ju charoi. Aduna ne wakaldo khanthauko. Ima aina manu shibase kayam kairage. Ima hoida kayam kairage. Kaiba kaidaba nangna ne nupi yamna pamlagana imana ne ikuchaba ima uma thigani. Mamagi wahi aduda James yamna sauna phaklangda kinna thinjali makut ado I ngakta ngairi. Haima ibungo karino tawridubo se kadai nakutsi I ngakta ngairi. Ima gi kutta I taba nate aigi kutta taba I ni. Kari asi hairaga mamana James ki mamaida khupakna thari. James mapi tarakpa khangaude. James su kapna mama da haire. Ima hoisu nakoina pamba angamba sakti to. Aisu yum masida Nancy nataba aigi loinabi oina kanamata pusilo. Asi hairamlaga James mayumdagi tholei. Ibungo as aidine masi yangangse kamaina tawdoino khangde. Aitane si himana pharabani. Hospital dani. Nancy nang hektang potharamo ai doctor amta unarukige. Hoi sir. Lembane hek thokibaga James Nancy gi manakte yaurei. Nancy James ki phiba maduda yamna ngakna yengi. James su sora du thabet holi. Da James kari sukamde Nancy na James ki makutta asokpa du urami. Da James khutto I ngakta ngaire. Asi hairaga Nancy kumtharaktuna James ki manakta changlei. Aduga James ki asokpa makut ado isingda chamthokpirami. James Nancy na magi damakta yamna wajaba adu uraga Nancy bu hena nushibe helaki. Ima hoiga amu khatnarurabo. Da James nangbu gyan khitadi taroba. James Nancy gi wahi adu tadi. Nancy da munna yengduna lei. Da James kaidorage aduk munna yengidubo. Se sida phamu. Nakuta sida piro. Ai hidak taibige. Asumna Nancy na James ki asokpa makut ado hidak tairingaida lembana thongdagi urami. Lemba ngahak leptuna yenglaga lei. Lembasu haifam khangdana nungaitaba fawi. Nancy na James bu care lawbiba ado ubada. Lemba karisu khangsinadaba saduna amuk changlei. James gyan lai lemba da yenglei. Kaidore James nakutudi. Nancy na mukhum lei. Gunda saruriba sir. Lemba Nancy gi wa aduda makhata na hangudri atopa wa oina hairei. Nancy nangasi yumda hankiba yarani na haye doctor na. James lemba gi wahi adu tabada yamna haraurami. Ha asingbo lemba. Hoi ado pare nangsu laknabanina noibani punna hanminakro ko. Aina hospital gi bilga loina thiramlabani. Nancy lemba gi wahi adu tabada amuksu ikaiba fawi. Sir kaigino sir na aigi damakta atuk yamba paisa dubu thibiriba. Kaisu khaluno Nancy paisa di amuk talaga fangbani. Mamal yamlaba hakchang adudi anirak pokpa yadi. Aduna aina nagi damakta mating pangwani khalu. Nancy lemba gi wahi adu thamoina yaningde. Lembana makha amuk tarei. Phare adudi ai amuk thoknaba tawrage. Noisu phajana chaluko. Nancy hakchang nungairaktrabasu aingonda dum pau piro. Nancy lembada munna yengduna makta magnomi. James na lemba amuk tangai biko request amta tawjage ba.
Hayu hekta. Nancy se masa kaya nungaitabanina nangi garida mabu yumphauda thinbiramo. Aina ai gari machada lake. Simadi yabiyo. Lembana amu lao ai gari manuna ngairamage. Lembasu thokre aduga thongdagi Nancy da haipet yenglami. Da James pochai singse ai losilage ko. Yade nang nasado kaya kangkhatri aduna ai adum losilage nang hek famo ai sa tauge. James ki wahay aduda Nancy mathamoida penjay. Nancy di James su lembasu animak chap manana khali. Magi thamoida animak ki jaga pidri yamna chamna mabung amagumna loina khali. Nancy na wakal ama khanba aduda James na haire. Oi, kari wakal khalino? Kaisu khande. Da James, aise nang amadi sar lemba leiramdrabadi kari oini. Masini ko mama mapa leijadraba aikhoigi awabase. Asi haiduna Nancy mamittagi mapi tare. James na hai nang adumaina khanjingano. Nangidamakta ai bubok mama baba loina leirisidi. Se kapkano rumalsina napiyada teithopige. James Nancy gi pirangtana thalaba maithong adu magi rumal aduna teithopirami. Se kapayade nangna kapase ai nungaiteba. Nancy hoi haina mangak nomi. Chalasira dude. Chalase. Asumna ani do hospital dagi tholei. Lemba magi car manakta spek amuba ma uptuna leirami. James se tapna fajana kakhaluko. Lemba na Nancy gi thong adu hangdoklami. Lemba chalase aisu noigi tungda adum inarake. Nancy maningi sita fami. Lemba su gari adu thauba haure. Lemba amadi Nancy wa machet ama fawngangnadi. Lemba magi mingseldagi Nancy bu lona lona yengje. Nancy su lemba de yenglami. Lemba su ningamdaba maga loinana gari adu thauribani. Maningdasu James magi gari machada Nancy gi nakal da thauri. Masu Nancy da lona lona yengje.